the pace when I Ay bro, kung laye, assalamualaikum. Ranangin naman na basing dampag tigila eh. Aya, madi kung gaw so hapte. Fokat na habin eh, kau thok rabe zalo. Kenara ni lah betul. Tempat kita ni. Sama kro. Ya, dia wari lambe magi yom tiba dia more lo. Không có gì thuốc xí ấy gì xí thuốc nghe hay gì bu cái này Ya ni boy gori kai de ra lang cha chilo. ấy traditional xí bu cái cùng nó đâu có phải ai sai Lah kro. Ham kan ni kasi di naik ni nama ham kan. Paki merup mayam lah pati kri khana se habra ni. Kritana se habra ba. ꯑꯩꯈꯣꯏꯅ ꯂꯥꯛꯆꯔꯤꯁꯤ ꯏꯇꯥꯎ ꯕꯥꯔꯇꯣꯟ ꯑꯃꯇ ꯏꯇꯥꯎꯗ ꯑꯩꯈꯣꯏ ꯊꯤꯟꯖꯒꯦꯅ ꯂꯥꯛꯄꯅꯤ Kri bartola ni. ꯑꯗꯣ ꯀꯔꯤꯅꯣ ꯏꯇꯥꯎ ꯍꯥꯏꯔꯣꯗꯅ ꯃꯔꯣꯟꯗꯨꯗꯤ ꯏꯇꯥꯎꯁꯤ ꯌꯥꯎꯍꯟꯅꯤꯡꯕꯗꯀꯣ ꯍꯟꯗꯛꯀꯤ ꯌꯥꯎꯁꯪ ꯂꯥꯛꯄꯁꯦ ꯍꯟꯗꯛ ꯇꯥꯡ 34ꯁꯤꯗ ꯌꯥꯎꯁꯪꯅꯦꯕ ꯑꯗꯣ ꯏꯇꯥꯎꯁꯤ ꯌꯥꯎꯍꯟꯅꯤꯡꯗꯅ ꯏꯆꯟꯅꯨꯄꯤꯁꯤꯁꯨ ꯀꯣ ꯌꯥꯎꯍꯟꯅꯤꯡꯗꯅ ꯑꯩꯅ ꯕꯥꯔꯇꯣꯟ ꯑꯝꯇ ꯍꯥꯏꯔꯁꯦꯅ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯑꯗꯨ ꯁꯣꯏꯕꯗꯤ ꯌꯥꯗ꯭ꯔꯦꯀꯣ ꯏꯇꯥꯎ Kange kri ki ai yausang ti sula lapa ngamoi. ꯀꯔꯤꯒꯤꯅꯣ ꯀꯩꯒꯤꯅꯣ ꯏꯇꯥꯎ ꯏꯇꯥꯎ Magi si hidu ai yausang yaw ba salaga na khoi ki khun yaw thringai ta khai bata sen khai bata siki so yaw ta bane yum han pa ki bara so yaw ta na pura khong na kilometer ni phu muk khong na salaga lak ne yausang ti hai kano ai so na ai so la pa ngamoi ko pu ba saktima lak na mati ma su tong pune tu su pamsar oi ta ko mo ko khong na sa pune pa lising tru trade pu bu siki so lem ta bane British na Manipur thadok do yausang matam da thadok ko oram kani ꯑꯦ ꯀꯝꯗꯧꯅ ꯀꯃꯥꯏꯅ ꯅꯣꯏ Congress sarkar na se Manipur thado ka sat pado aina khan pado chongkani khale ꯀꯃꯥꯏꯅ se moiti Congress ti Manipur da lak pado moiti sanal pa lan thum lok ko lak pane pa ꯃꯥꯅꯦ 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 to yo song manong da na khoi na ni pado tu da ko si lam ti pura si am la ba lai ba ne si so bai da lam ne hai tu na sat po ram ka ne lan da mai thi ga sat po ram loi ko So me ne baya ase mana ai tum. tum pune bhai Dada yausang hapte. Mana chong budro. ꯍꯣꯏ 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 ꯃꯥꯅꯦ ꯃꯥꯅꯦ mai sim buto na se khak taw buto to yo song ki thapan ka bu ꯆꯨꯝꯗꯤ ꯆꯨꯝꯃꯦ ꯍꯥꯏꯕꯗꯤ ꯃꯣꯏ ꯌꯥꯎꯁꯪꯒꯤ ꯐꯦꯁꯇꯤꯚꯦꯜ ꯁꯤ ꯏꯟꯖꯣꯏ ꯇꯧꯔꯤꯁꯤ ꯈꯔ ꯍꯦꯟꯕꯗꯤ ꯍꯦꯟꯃꯟꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯦ ꯃꯁꯤ ꯑꯩꯈꯣꯏ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯆꯠꯂꯤꯕꯁꯤ ꯑꯩꯈꯣꯏ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠ ꯇꯧꯗꯅ ꯁꯥꯟꯅ ꯈꯣꯠꯅꯕ ꯁꯣꯝꯗ ꯄꯨꯛꯅꯤꯡ ꯊꯧꯒꯠꯂꯦ ꯑꯗꯨꯗꯒꯤ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯊꯧꯔꯤ ꯊꯠꯂꯒ ꯄꯩꯁꯥ ꯃꯤ ꯌꯥꯎꯔꯝꯒꯅꯤ ꯌꯥꯎꯔꯝꯃꯣꯏ ꯈꯪꯗꯦ ꯂꯨꯄꯥ 10 ꯄꯤꯗꯕ ꯌꯥꯔꯣꯏ 5 ꯄꯤꯗ꯭ꯔꯗꯤ ꯆꯠꯄ ꯌꯥꯔꯣꯏ ꯈꯣꯠꯂꯣꯏ ꯒꯥꯏꯅ ꯃꯁꯤ ꯍꯥꯏꯕꯁꯤ ꯈꯔ ꯍꯦꯟꯗꯤ ꯍꯦꯟꯃꯟꯕꯅꯦ ꯏꯇꯥꯎ ꯅꯣꯏꯒꯤ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯗꯗꯤ ꯈꯥꯏꯗꯕꯅꯦꯍꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯈꯥꯏꯕ꯭ꯔꯅꯦ ꯈꯥꯏꯕꯅꯤꯗ ꯑꯩꯉꯣꯟꯗꯗꯤ ꯈꯥꯏꯔꯛꯇꯦ नखोई के लेकाय का खाई ट्रक यारो हैपनी में सिलोइना नखोई के लेकाय तो सो ताई मणिपुर सुक चाव सिलोइना खाई बनी ने सिकी जो हन तबने कना सो खाइबने अना एक पु बसु सीबता हन बने ꯑꯗꯨꯗꯤ ꯅꯠꯇꯦꯅꯦ ꯑꯗꯨ ꯂꯥꯏꯔꯤꯅꯦ ꯏꯇꯥꯎ ꯑꯩꯈꯣꯏꯒꯤ ꯆꯥꯕ ꯌꯥꯕ ꯅꯥꯎꯆꯦꯛ ꯅꯣꯏ ꯂꯥꯎꯕ ꯅꯣꯏ ꯄꯦꯜꯂꯕ ꯅꯥꯎꯆꯦꯛ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯅꯥꯎꯆꯦꯛ ꯍꯦꯛꯇ ꯍꯥꯏꯕ ꯆꯥꯕ ꯌꯥꯗꯕ ꯃꯅꯝ ꯅꯝꯊꯤꯕ ꯄꯤꯛꯄꯗꯨꯅ ꯍꯥꯎ ꯅꯥꯎꯆꯦꯛ ꯍꯦꯛꯇ ꯍꯥꯏꯖꯤꯟꯕꯅꯤꯅꯦ ꯏꯇꯥꯎ Chumine. ꯁꯤꯁꯨ ꯆꯨꯝꯃꯤ ꯐꯔꯦꯅꯦ ꯏꯇꯥꯎ ꯅꯣꯏꯒꯤꯗꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯍꯟꯗꯛꯁꯦ ꯀꯣꯇꯥꯁꯦ ꯆꯥꯗ 90% ꯄꯤꯔꯦ ꯍꯥꯏꯔꯤꯅꯦ ꯍꯩꯃꯥ ꯃꯨꯁꯂꯤꯝ ꯑꯩꯈꯣꯏꯒꯤꯁꯦ ꯍꯣꯏꯅꯦ ꯅꯪ ꯇꯥꯗ꯭ꯔꯤꯕꯣ ꯇꯥꯗ꯭ꯔꯤꯅꯦ ꯀꯔꯤ ꯃꯇꯥꯡꯒꯤꯅꯣꯅꯦ ꯑꯦꯔꯥ ꯑꯇꯩ ꯅꯠꯇꯦꯅꯦ ꯍꯟꯗꯛꯀꯤ ꯈꯕꯔ ꯀꯥꯒꯖꯇꯒ ꯊꯦꯡꯅꯔꯤꯕ ꯍꯨꯔꯥꯟꯕꯒꯤ ꯂꯤꯁꯅꯦ ꯍꯥꯏꯕꯁꯦ Ase chumme baya ase mana ai chumme baya. upa hai bu ki chang ti ko se mangta freeze tham pa ko se aina akti khan pa to se akti khan pa to aduda tum mang pa ne na ko na hu ba hai bu ki ꯑꯗꯨꯇ chang ꯅꯠꯇꯦꯅꯦ ꯏꯇꯥꯎ ꯍꯣꯏꯒꯤꯁꯨ ꯑꯁꯣꯏꯕ ꯃꯌꯥꯝ ꯂꯩꯗ ꯑꯩꯈꯣꯏꯅ ꯒꯥꯔꯤ ꯆꯪꯉꯦ ꯆꯤꯡꯗꯒꯤ ꯁꯤꯡ ꯂꯥꯡ ꯄꯨꯊꯣꯛꯑꯦ ꯁꯤꯡ ꯂꯥꯡ ꯄꯨꯊꯣꯛꯄꯒꯤ ꯑꯃꯒꯤ ꯇꯦꯛꯁ ꯑꯗꯨꯒꯤ ꯇꯦꯛꯁ ꯑꯗꯥꯒꯤ ꯇꯦꯛꯁ ꯑꯅ ꯃꯌꯥꯝ ꯂꯧꯔꯤꯅꯤ ꯐꯣꯔꯦꯁ ꯗꯤꯄꯥꯔꯠꯃꯦꯟ ꯈꯛꯇ ꯅꯠꯇꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃ ꯈꯨꯟ ꯂꯥꯟꯕ ꯈꯨꯗꯤꯡꯒꯤ ꯈꯨꯟ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏ ꯈꯨꯟ ꯁꯝꯕꯒꯤꯅꯦ ꯍꯥꯏꯅ ꯈꯨꯜ ꯑꯃꯒꯤꯅ 100 ꯑꯃꯨꯛ ꯂꯧꯒꯅꯤ ꯈꯨꯜ ꯑꯃꯒꯤꯅ ꯂꯩꯁꯥꯕꯤꯒꯤ ꯑꯃꯨꯛ ꯂꯧꯒꯅꯤ ꯄꯥꯈꯪꯒꯤ ꯑꯃꯨꯛ ꯂꯧꯒꯅꯤ ꯃꯁꯤꯒꯤ ꯇꯦꯛꯁ ꯃꯌꯥꯝꯁꯤ ꯃꯁꯤ ꯏꯇꯥꯎ ꯍꯣꯏꯒꯤꯁꯨ ꯃꯁꯤ ꯑꯁꯣꯏꯕꯅꯤ ꯍꯥꯏꯕ ꯇꯝꯄꯥꯛꯇꯒ ꯂꯧꯈꯠꯂꯛꯑꯗꯤ ꯂꯩꯀꯥꯏ khuding ꯂꯧꯔꯛꯑꯗꯤ ꯑꯗꯨꯅꯤ ꯍꯥꯏꯕ Ase baya ko ai wa hai gere baya. Ase noi ke Muslim dekho. Nupi yang ngana ngana thire baya. Kori gino se. ꯑꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯃꯆꯥ ꯉꯟꯅ ꯄꯣꯛꯅꯕꯅꯤꯅꯦ ꯃꯆꯥ ꯉꯟꯅ ꯄꯣꯛꯗꯤ ꯃꯆꯥꯒꯤ ꯁꯦꯕꯥ ꯉꯟꯅ ꯆꯥꯏꯗꯅ ꯑꯗꯨꯒꯤ ꯅꯠꯇꯦꯗ ꯑꯩꯈꯣꯏꯅ ꯄꯛꯉꯥꯡ ꯍꯦꯛ ꯉꯥꯡꯉꯗꯅ ꯁꯦꯜꯐ ꯗꯤꯐꯦꯟꯁꯅꯤꯅꯦ ꯃꯁꯦ ꯀꯝꯗꯧꯅ ꯉꯟꯅ ꯄꯥꯜꯂꯗꯤ ꯉꯁꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯊꯣꯛꯏꯕ ꯔꯦꯞꯀꯤ ꯀ꯭ꯔꯥꯏꯝ ꯃꯌꯥꯝꯁꯤ ꯃꯁꯤ ꯊꯣꯛꯇ꯭ꯔꯦ ꯑꯩꯒꯤ
ꯅꯨꯄꯤꯁꯤ ꯉꯟꯅ ꯊꯤꯔꯗꯤ ꯃꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯊꯣꯛꯏꯕꯁꯤ ꯊꯣꯛꯇ꯭ꯔꯦꯗꯅ ꯑꯁꯦꯡꯕ ꯍꯥꯏꯔꯦꯅꯦ ꯚꯩꯌꯥ ꯀꯔꯤ ꯇꯧꯔꯦꯗꯣ ꯑꯁꯦꯡꯕ ꯍꯥꯏꯔꯦ ꯅꯪ ꯀꯔꯤ ꯇꯧꯔꯦ ꯅꯨꯡꯉꯥꯏꯕ ꯇꯣꯄꯤꯛ ꯋꯥꯔꯤ ꯁꯥꯁꯤꯅꯦ ꯏꯄꯦꯝꯃ ꯆꯥ ꯈꯔ ꯂꯣꯜꯂꯣ ꯆꯥꯗꯤ ꯂꯥꯏꯔꯤꯅꯦ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯇꯝꯄꯥꯛꯇꯒꯤ ꯂꯥꯛꯄ ꯃꯀꯣꯏ ꯍꯥꯎꯕꯁꯦ ꯈꯣꯡꯒ꯭ꯔꯥꯎ ꯍꯥꯎꯇꯕꯁꯦ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯁꯥ ꯊꯣꯡꯕ ꯐꯦꯡꯗꯕ ꯈꯥꯡ ꯑꯅꯤ ꯃꯃꯤꯠꯇ ꯎꯞꯄꯤꯅꯦ ꯁꯥꯎꯗꯤ ꯁꯥꯎꯅꯔꯣꯏꯁꯦꯕꯀꯣ ꯑꯩ ꯀꯩꯅꯣꯝꯃ ꯍꯥꯏꯖꯒꯦꯕ ꯍꯥꯏꯔꯣ ꯚꯩꯌꯥ ꯍꯥꯏꯔꯣ ꯑꯩꯈꯣꯏꯒꯤ ꯏꯗꯀꯨꯝꯕ ꯑꯗꯒꯤ ꯏꯇꯥꯎꯍꯣꯏꯒꯤ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯃꯥꯁꯀꯨꯝꯕ ꯃꯥꯅꯦ ꯃꯥꯅꯦ ꯁꯤꯗꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯅꯕꯀꯣ ꯅꯨꯃꯤꯠ 5 10 ꯋꯥꯠꯂꯤꯉꯩꯗꯒꯤ ꯑꯩꯈꯣꯏꯗ ꯕꯥꯇꯣꯟ ꯍꯦꯛꯇ ꯃꯁꯥꯅ ꯄꯤꯖꯟꯖꯔꯛꯄ ꯃꯁꯥꯅ ꯏꯟꯚꯥꯏꯇꯤ ꯃꯁꯥꯅ ꯁꯨꯝ ꯇꯧꯕꯅꯦ ꯑꯩꯈꯣꯏꯅ ꯍꯥꯏꯗ꯭ꯔꯁꯨ ꯃꯈꯣꯏꯗ ꯂꯥꯛꯇ ꯂꯥꯛꯑꯁꯨ ꯃꯕꯨꯛꯁꯤ ꯀꯥꯏꯔꯝ ꯍꯦꯛꯇ ꯄꯤꯖꯔꯤꯕ ꯑꯗ ꯃꯈꯣꯏꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯆꯩꯔꯥꯎꯕ ꯃꯉꯥꯅꯤ ꯆꯥꯛꯀꯧꯕ ꯍꯥꯏꯔꯤꯁꯤꯡꯁꯤ ꯑꯌꯥꯝꯕꯅ ꯃꯤꯇꯩ ꯄꯥꯡꯒꯟ ꯇ꯭ꯔꯥꯏꯕꯦꯜ ꯂꯣꯏꯅ ꯖꯥꯇꯤ ꯈꯨꯗꯤꯡꯃꯛꯅ ꯆꯥꯕ ꯌꯥꯕ ꯉꯥ ꯃꯦꯔꯥꯃꯦꯁ ꯇꯧꯔꯝꯒꯅꯤ ꯃꯁꯤꯗꯗꯤ ꯑꯩꯈꯣꯏꯕꯨ ꯕꯥꯇꯣꯟ ꯍꯥꯏꯕꯤꯔꯛꯇꯦ ꯇꯨ ꯍꯥꯏꯔꯒ ꯅꯨꯃꯤꯠ 5ꯅꯤꯃꯨꯛꯀꯤ ꯃꯃꯥꯡꯗ ꯂꯨꯍꯣꯡꯕ ꯆꯠꯄꯗ ꯄꯣꯌꯦꯡꯗ ꯂꯨꯄꯥ 4,300 ꯂꯣꯏꯕꯅꯤꯅꯦ ꯑꯗꯨꯃꯥꯏꯅ ꯄꯣꯌꯦꯡ ꯃꯌꯥꯝ ꯇꯤꯡꯉꯤ ꯍꯥꯏꯕ ꯅꯣꯏꯁꯨ ꯍꯥꯏꯕ ꯌꯥꯔꯦ ꯄꯪꯍꯥꯏ ꯍꯥꯏꯔꯒ ꯅꯣꯏ ꯇꯥꯗ꯭ꯔꯣꯅꯦ ꯆꯩꯔꯥꯎꯕ ꯈꯣꯠꯄ ꯆꯥꯛꯀꯧꯕ ꯍꯥꯏꯁꯦ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯃꯌꯥꯝꯅ ꯃꯁꯤꯗ ꯃꯤ ꯃꯌꯥꯝ ꯀꯧꯕꯤꯗꯅ ꯄꯤꯖꯗꯅ ꯄꯤꯊꯛꯇꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯅꯣꯏ ꯎꯔꯤꯕ ꯅꯠꯇ꯭ꯔꯣ ꯂꯣꯏ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯄꯪꯍꯥꯏ ꯉꯥꯡꯉꯗꯅ ꯑꯗꯨꯝꯕ ꯊꯕꯛꯇꯣ ꯇꯧꯅꯨꯅꯦ ꯃꯤꯅ ꯂꯥꯟꯅ ꯈꯟꯅꯤ ꯆꯥꯕ ꯊꯛꯄ ꯍꯥꯕꯤ ꯆꯥꯕꯤ ꯄꯨꯂꯞ ꯂꯣꯏꯔ ꯃꯇꯨꯡꯗ ꯆꯤꯡꯃꯤ ꯇꯝꯃꯤ ꯑꯃꯠꯇꯅꯤ ꯆꯞ ꯃꯥꯟꯅꯩꯅ ꯆꯤꯡ ꯀꯥꯔꯤꯗꯨ ꯎꯗ꯭ꯔꯣ ꯆꯩꯔꯥꯎꯕ ꯆꯤꯡ ꯀꯥꯏꯅ ꯆꯨꯝꯃꯦ ꯚꯩꯌꯥ ꯇꯨꯗꯤ ꯅꯪꯁꯨ ꯅꯆꯤꯟ ꯊꯤꯒꯅꯨ ꯇ ꯊꯥꯟꯅ ꯆꯥꯕꯒꯤ ꯇꯨꯝꯅꯕ ꯀꯥꯞꯄꯗꯨꯕꯨ ꯁꯨꯆꯤꯟ ꯊꯤꯅꯦ ꯑꯁꯤꯁꯨ ꯆꯨꯝꯃꯦꯅꯦ ꯚꯩꯌꯥ ꯃꯥꯅ ꯍꯥꯏꯕꯁꯦ ꯅꯆꯤꯟ ꯊꯤꯒꯅꯨ ꯁꯤꯗ ꯂꯥꯛꯑ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯒ ꯁꯥꯗꯨ ꯁꯥꯁꯟꯅꯗꯅ ꯑꯗꯨ ꯐꯔꯦ ꯚꯩꯌꯥ ꯑꯩ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯅꯣꯏꯗ ꯇꯥꯔꯣ ꯍꯥꯏꯔꯣ ꯍꯥꯏꯔꯣ ꯑꯁꯤ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯗꯤ ꯌꯥꯝꯅ ꯄꯪꯉꯦ ꯅꯣꯏꯒꯤ ꯑꯁꯤ ꯀꯔꯤꯒꯤ ꯄꯪꯂꯦ ꯍꯥꯏꯕꯗꯀꯣ ꯑꯁꯤ ꯃꯅꯤꯄꯨꯔꯗꯗꯤ ꯑꯩꯈꯣꯏꯅ ꯇꯥꯟꯕ ꯌꯥꯕ ꯁꯦꯟ ꯇꯥꯜꯂꯒ ꯌꯨꯝꯗ ꯂꯣꯏꯅ ꯄꯨꯔꯒ ꯆꯠꯂꯦ ꯚꯩꯌꯥ ꯑꯁꯤ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯈꯣꯏꯗꯤ ꯑꯃꯨꯛꯀ ꯃꯣꯆꯤ ꯊꯣꯛꯂꯦ ꯚꯩꯌꯥ ꯑꯥꯏꯁ ꯀ꯭रीम ꯌꯣꯟꯕ ꯊꯣꯛꯂꯦ ꯑꯗꯩ ꯁꯝ ꯀꯞꯄ ꯊꯣꯛꯂꯦ ꯊꯣꯏ ꯑꯁꯤ ꯚꯩꯌꯥ ꯑꯁꯤ ꯑꯩꯈꯣꯏ ꯂꯣꯏꯅ ꯇꯥꯟꯕ ꯂꯣꯏꯔꯀꯥꯟꯗ ꯅꯣꯏꯅ ꯊꯣꯛꯂꯦ ꯚꯩꯌꯥ ꯅꯣꯏꯒꯤ ꯄꯔꯃꯥꯟ ꯍꯥꯏꯔꯗꯤ ꯚꯩꯌꯥ ꯑꯁꯤ हुरानबा मतुंगदा मैलिंगबा हाइरे भैया अरे अदोगति कैसु खल्लनु भैया असे मणिपुरदि सनालेबा खाइबा मियामना यामना चोमले भैया असे अखोइगे मणिपुरदि मी यामद्रे भैया से मतम खरगे मतुंगदा खंगलने भैया ट्रेन अमुक यावरनी पिक्चर अभी बाकी है मेरी दोस्त ILP लेसिन नोइ कारिम खंगदबे वानी ने ꯏꯇꯥꯎ ꯑꯩꯈꯣꯏꯁꯦ ꯈꯠꯅ ꯆꯩꯅꯕꯒꯤ ꯐꯤꯕꯝ ꯑꯃꯗ ꯂꯥꯛꯑꯦ ꯑꯗꯣ ꯃꯌꯥꯅ ꯍꯥꯏꯕꯁꯦ ꯌꯥꯝ ꯆꯨꯝꯕꯅꯤꯅꯦ ꯃꯔꯝ ꯑꯩ ꯍꯥꯏꯕꯤꯒꯦꯀꯣ ꯇꯁꯦꯡ ꯉꯔꯥꯡ ꯅꯠꯇꯦ ꯅꯍꯥꯟꯁꯨ ꯑꯩ ꯏꯝꯐꯥꯜ ꯆꯠꯂꯦ ꯌꯨꯝꯗꯁꯨ ꯆꯥꯛ ꯆꯥꯗꯕꯤꯗ ꯆꯠꯄꯒꯤ ꯆꯥꯛꯁꯨ ꯂꯥꯞꯅ ꯁꯤꯒꯦ ꯇꯧꯕꯅꯤꯅꯦ ꯁꯤ ꯕꯖꯥꯔꯗꯒꯤ ꯒꯥꯔꯤꯗꯨ ꯍꯦꯛ ꯌꯧꯕꯒ ꯀꯨꯝꯊꯕꯒ ꯍꯣꯇꯦꯜꯗ ꯆꯪꯕꯅꯦ ꯑꯗꯨꯒ ꯍꯣꯇꯦꯜ ꯑꯃꯗꯤ ꯑꯁ ꯑꯩ ꯆꯪꯒꯦ ꯇꯧꯔꯒ ꯃꯨꯁꯂꯤꯝ ꯍꯣꯇꯦꯜ ꯍꯥꯏꯅ ꯊꯥꯏꯅꯦ ꯇꯨꯗꯒꯤ ꯑꯃꯗ ꯑꯃꯨꯛ ꯆꯠꯂꯦ ꯇꯨꯁꯨ ꯃꯩꯇꯩ ꯍꯣꯇꯦꯜ ꯍꯥꯏꯅ ꯊꯥꯏꯅꯦ ꯑꯁꯤ ꯇꯝꯄꯥꯛꯇ ꯅꯈꯣꯏꯅ ꯆꯤꯡꯃꯤꯒꯤ ꯍꯣꯇꯦꯜ ꯑꯃꯁꯨ ꯊꯝꯗꯕꯅꯤꯅꯦ ꯀꯗꯥꯏꯗꯒꯤ ꯅꯈꯣꯏꯅ ꯑꯩꯈꯣꯏ ꯃꯁꯦꯜ ꯑꯃꯠꯇꯅꯤ ꯍꯥꯏꯒꯦꯔꯅꯤ ꯏꯇꯥꯎꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯂꯩ ꯌꯥꯝ ꯆꯨꯝꯈ꯭ꯔꯕ ꯋꯥꯐꯝꯅꯦ ꯋꯥꯗꯗꯤ ꯑꯩꯈꯣꯏꯒꯤ ꯆꯤꯡꯃꯤ ꯇꯝꯃꯤ ꯏꯆꯤꯜ ꯏꯅꯥꯎꯅꯤ ꯍꯦꯛꯅ ꯍꯥꯏꯕꯤ ꯑꯃꯠꯇꯅꯤ ꯒꯥꯏꯅ ꯑꯗꯨ ꯃꯨꯁꯂꯤꯝꯒꯤꯁꯨ ꯍꯣꯇꯦꯜ ꯂꯩ ꯃꯤꯇꯩꯒꯤꯁꯨ ꯂꯩ ꯃꯌꯥꯡꯒꯤ ꯐꯥꯎ भैया लहरे चुमे भैया ꯒꯧꯔꯆꯟꯗ꯭ꯔ ꯕꯤꯍꯥꯔꯤ ꯍꯣꯇꯦꯜ ꯒꯥꯏꯅ ꯏꯇꯥꯎ ꯁꯣꯝꯗ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ ꯏꯇꯥꯎ ꯑꯩꯈꯣꯏꯒꯤ ꯆꯤꯡꯒꯤ ꯑꯩꯈꯣꯏ ꯑꯍꯜꯁꯤꯡꯁꯤ ꯊꯕꯛꯁꯤ ꯌꯥꯝ ꯁꯨꯕ ꯑꯗꯣ ꯃꯈꯣꯏꯁꯤꯡꯁꯤ ꯊꯕꯛꯁꯤ ꯋꯥꯅ ꯁꯨꯍꯜꯂꯤꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯏꯇꯥꯎ ꯃꯥꯅꯤꯅꯦ. ꯑꯝꯇ ꯈꯪꯖꯒꯦ ꯈꯪꯕ ꯌꯥꯒꯗ꯭ꯔꯥ ꯁꯤꯒꯤ ꯃꯔꯝ ꯌꯥꯝ ꯆꯥꯎꯅ ꯂꯩꯕꯅꯦ ꯑꯍꯟꯁꯤꯡꯗꯤꯀꯣ ꯑꯍꯟ ꯑꯣꯏꯕꯒꯤ ꯆꯍꯤ ꯌꯥꯝꯕꯒꯤ ꯑꯩꯈꯣꯏꯗꯤ ꯁꯨꯝ ꯁꯤꯒꯗꯕ ꯂꯩꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯅꯍꯥ ꯑꯣꯏꯕꯅꯤꯅꯀꯣ ꯀꯨꯏꯅ ꯂꯩꯒꯗꯕ ꯑꯗꯨꯅ ꯁꯤꯒꯗꯕ ꯃꯈꯣꯏ ꯍꯥꯟꯅ ꯁꯨꯍꯟꯕꯅꯤꯅꯦ ꯐꯔꯦ ꯏꯇꯥꯎ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯇꯣꯛꯊꯣꯛꯁꯤ ꯃꯁꯤ ꯅꯪ ꯑꯩꯅ ꯆꯨꯝꯊꯣꯛꯄ ꯉꯝꯃꯣꯏ ꯃꯥꯅꯤ ꯑꯁꯣꯏꯕꯁꯦ ꯂꯣꯏꯅꯃꯛꯇ ꯌꯥꯎꯔꯤꯕꯅꯤꯅꯀꯣ ꯑꯁꯣꯏꯕ ꯄꯨꯝꯅꯃꯛꯁꯤ ꯀꯨꯞꯁꯜꯂꯒ ꯃꯁꯤ ꯅꯪ ꯑꯩ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯃꯁꯤ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯔꯒ ꯇꯨꯡꯗ ꯂꯥꯛꯀꯗꯧꯔꯤꯕ ꯃꯤꯔꯣꯜꯁꯤꯡ ꯑꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯂꯝꯕꯤꯗ ꯆꯥꯎꯈꯠꯄ ꯂꯝꯕꯤꯗ ꯆꯠꯅꯅꯕ ꯑꯩꯈꯣꯏꯅ ꯇꯧꯕ ꯂꯥꯛꯆꯔꯤꯕ ꯕꯥꯇꯣꯟꯁꯦ ꯃꯁꯤꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯕꯤꯔꯅꯨ लागतबे यादे भैया ꯂꯥꯛꯇꯕ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯑꯃꯠꯇꯅꯤ ꯆꯤꯡꯃꯤ ꯇꯝꯃꯤ ꯑꯃꯠꯇꯅꯤ ꯍꯥꯏꯕꯗꯣ ꯃꯁꯤꯗ ꯎꯠꯍꯧꯔꯁꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯃꯁꯦꯟ ꯅꯨꯡꯁꯤꯅꯗ꯭ꯔꯗꯤ ꯃꯈꯥ ꯇꯥꯔꯛꯄ ꯖꯦꯅꯦꯔꯦꯁꯟꯁꯤꯁꯨ ꯄꯨꯂꯞ ꯀꯥꯡꯈꯣꯡ ꯆꯥꯏꯕꯒꯤ ꯐꯤꯕꯝꯅꯦꯕ ꯍꯧꯖꯤꯛ ꯍꯣꯏ ꯂꯩꯔꯤꯁꯦ ꯍꯣꯏ ꯍꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯁꯦꯟ ꯍꯥꯟꯅ ꯅꯨꯡꯁꯤꯅꯕ ꯑꯃ ꯆꯪꯉꯦꯕꯀꯣ ꯑꯗꯨꯅ ꯏꯇꯥꯎ ꯂꯥꯛꯇꯕ ꯌꯥꯗ꯭ꯔꯦꯀꯣ ꯍꯟꯗꯛꯁꯦ ꯑꯁ ꯌꯥꯏꯌꯦ ꯑꯗꯨꯕꯨ ꯌꯥꯎꯁꯪꯗꯗꯤ ꯂꯥꯛꯑꯔꯣꯏ ꯆꯥꯛꯀꯧꯕꯗ ꯑꯣꯏꯅ ꯑꯩꯈꯣꯏ ꯏꯃꯨꯡ ꯄꯨꯟꯅ ꯂꯥꯛꯀꯦꯀꯣ ꯑꯗꯨꯗꯤ ꯏꯇꯥꯎ
ꯑꯩꯈꯣꯏ ꯂꯥꯛꯀꯗꯧꯔꯤꯕ ꯍꯤꯌꯥꯡꯒꯩꯒꯤ ꯃꯤꯅꯤ ꯄꯥꯟꯕ 2080ꯒꯤ ꯆꯥꯛꯀꯧꯕꯁꯤꯗꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯥꯛꯄꯤꯔꯣꯅꯦꯀꯣ ꯏꯇꯥꯎ ꯂꯥꯛꯇꯣꯔꯤꯁꯤꯕꯨ ꯅꯪꯒꯤꯗꯨꯔ ꯑꯩꯒꯤꯗꯨꯔ ꯑꯁ ꯏꯇꯥꯎꯒꯤꯗꯅꯤ ꯀꯩꯅꯣꯅꯦ ꯑꯗꯨꯝ ꯅꯤꯌꯣꯝ ꯆꯨꯝꯅ ꯍꯥꯏꯔꯝꯗꯅ ꯍꯌꯦꯡ ꯅꯣꯏꯗ ꯂꯥꯛꯇꯣꯏꯔꯣ ꯚꯩꯌꯥ ꯂꯥꯛꯑꯣ ꯆꯠꯂꯣ ꯐꯔꯦ ꯏꯇꯥꯎ ꯈ꯭ꯔꯤꯁꯃꯥꯁꯀꯤ ꯐꯦꯡꯗꯕ ꯈꯥꯡ ꯃꯆꯥ ꯑꯅꯤꯗꯨ ꯀꯥꯎꯔꯝꯃꯦ ꯑꯩ ꯂꯧꯔꯝꯃꯦ ꯍꯜꯂꯣ ꯒꯥꯏꯁ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯑꯩꯈꯣꯏ ꯁꯤꯁꯇꯔꯁꯤꯒꯤ ꯆꯦꯅꯦꯜ ꯑꯃꯈꯛ ꯂꯩꯖꯩ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯗꯨꯗꯤ ꯂꯩꯀꯁꯤ ꯑꯥꯔꯐꯨꯡꯂꯣꯏ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯅꯦꯆꯔꯦꯜꯒꯤ ꯑꯣꯏꯕ ꯃꯅꯥ ꯃꯁꯤꯡ ꯑꯃꯗꯤ ꯍꯩ ꯂꯩ ꯊꯣꯡꯕ ꯊꯥꯛꯄꯒꯤ आइटम कया अमदी नेचुरल लाइफ द बेस होइबा वीडियो कया अमा थागली हारिबा वीडियो सिगी डिस्क्रिप्शन दा लिंक हाचरमगे अदुगा मियामना सब्सक्राइब तौबियु हादु वाफम असिगा लोइना पुनमको अमुका नाम नलुक्तरी थैंक यू